Hello. Howsing mag ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯑꯣꯏꯕ ꯑꯉꯥꯡꯁꯤꯡ ꯃꯈꯣꯏꯅ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯒꯤ ꯁꯨꯃꯥꯡꯃꯛꯇꯗ ꯀꯠꯆꯔꯒꯅꯤ ꯃꯥꯏꯕꯤ ꯖꯒꯣꯏ ꯖꯒꯣꯏ ꯑꯁꯤꯕꯨ ꯇꯥꯛꯄꯤꯈꯤꯕꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯀꯂꯥ ꯑꯦꯀꯥꯗꯃꯤꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯕꯤ ಶ್ರೀಮತಿ ꯖꯣꯏꯃꯇꯤ ꯁꯤꯡꯍ ꯖꯣꯏꯃꯇꯤ ꯁꯤꯡꯍꯒꯤ ꯃꯥꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯂꯥꯏꯒꯤ ꯂꯩꯃꯥꯡꯗ ꯀꯠꯆꯔꯒꯅꯤ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯤ ꯖꯒꯣꯏ
ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯀꯂꯥ ꯑꯦꯀꯥꯗꯃꯤꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯕꯤ ꯇꯦꯟꯁꯨꯕꯝ ꯑꯣꯡꯕꯤ ꯖꯣꯏꯃꯣꯇꯤ ꯁꯤꯡꯍꯅ ꯇꯝꯕꯤ ꯇꯥꯛꯄꯤꯕꯅꯤ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯤ ꯉꯥꯛꯇꯅꯤ ngasi lagi lemang magtada miyam nga mafamda sungsong soy pala tamjara kani pausa jagoy
Thank you.